KCP-MC Progressive the Gap de Lokuchage, Kanglaipa Manipur de Ladiba NPP National People's Party Matakta Ating Batamle, Y.Joykumar SMLA Atubada Changjara Kadabani Haina, KCP-MC Progressive na Lautokre. Mitaiga Kuki Kanabanate, Kuki na Manipur to Gainaba Honorakbani, Haibasi, Bara Lengang na Kangpam to E. Manipur da hau ki bazai lising ani kulhum do gimi hum dagi hauna thogliba lana si lochina bada yumpham oiduna bar lengang na lagliba April manga da mitai kuki ani gi marakta wari sanabagi thabak ama honari basi afaba khongthang ni haina lawi adubo bar lengang na khangbi gadabadi Manipur da thogliba lana si mitai amadi kuki purup ani gi marakta songna ba lana te kuki singna Manipur gi apunba saktam thugaiduna kuki len semna ba honarak palani haibasi khangpham thui Maduna tana lana si mitai amasung kuki purup anigi marakta khanabani haina Bharat lengang na lauba tarabadi adugi matik lan ba haibadu oigani lana sigi haurakpham kadino haibadu Bharat lengang na mayek sengna khangpham thui khudam oina hairabada Manipur gi apunba saktam thugainaba kuki narco terrorist singna honarakliba Bharat ki apunba saktang thugainaba honarakpani haina Bharat lengang na laudabagum tawriba si yamna lali Manipur gi apunba ngangkhai manungi Kuki singi oiba separate administration semnaba Manipur Miyamgi mathakta Kuki terrorist singna akanba landa chatharakibani mitai singna Kuki singi mathakta kariguma makhal amatagi khanaba haukiba leite Manipur da leiriba puru kanglu kunthranithoi rom asi amato oina nuksisana na hingminaba majority oiriba mitai community na honaduna lakibani adubu Manipur gi apunba ngangkhai manungdagi mapandagi changsilakiba yumdang bana kainaba haibadu oiraba Kuki singna Kuki len semnaba Manipur miyam amasung Manipur lenga ki mathakta nongmai bom top sizinaduna landarakibani Churchanpur Tengnopal Kangpopi amadi Dirbam district na chingba mafam chingda yelhongai dagi nuksijana na laiminarakiba mitai community gi yum kaya mai thaduna Kuki terrorist singna talakpadagi hojik relief camp ta miyoi lising hompugi mathakta awaba punchi lenduna leirakibani Kuki terrorist singna drone sizinaduna bom thadaduna misam kaya hatpagi thabak chatharakbada natana missile rocket fauba sizinaduna misam kaya hatkrabani hojik faubada Kuki terrorist singna fajin kibadagi miyoi kunthra rongi mayada thiba khangdana leiribani makoina mitai kaya faraba matung Tamthiba mi hata hatpagi video footage kaya social media da thagalakpada Prithvi gi miyamna mayek sengna uba fangkrabani adubu ngasi fauba Kuki terrorist singna chatharakliba terrorist ki thawong sing asi laksinaba amadi ain gi matengda cherakpinaba Bharat lengang na laukhatpam thokba thabak adu laukhatana leirakibani haibada haimanba thokloi adubu housing mang takpa loiraga wakhal tarai haibagum yamna thengna Bharat lengang na mitai Kuki ani gi marakta wari sananabagi thabak chathagani haibasi ki mahuta Manipur thugainaba honariba asi Kuki terrorist singnani haibadu mayek sengna khanglabanina Makoibu maithiba pinaba Bharat Sarkar laukhatpam thokpa thabak adu mapung phana laukhatpana achumba khongthang oigani masigi mayek senglaba khudam haibabu Kuki terrorist singna buffer zone amadi red zone haina laukthokuna thamliba si fauba Bharat lengang na paikhatpam thokpa thabak laukhatana Manipur miyam chachok chachin tauba ngamhande Union Home Minister Amit Shah na masamangna Manipur pumbada free movement tawhangani haina thabak paikhalakpa haurakpada Kuki terrorist singna terrorist ki thabak chatharakpadagi misimina thoktuna aremata ki aduna hojik Bharat lengang na paikhalakadaba thabak asi Manipur thugainaba honariba Kuki terrorist sing asi Bharat thugainaba honarapga chapmanai makhoi mathakta laukhatpam thokpa thabak adu laukhatpa haibasini loinana mitai ga Kuki ga karisu khanaba laikide yumdang ba illegal immigrant Kuki singna Manipur gi apunba saktam thugainaba honarakpadagi Manipur gi apunba saktam kaiba yaroi Manipur ki apunba saktam thugainaba honaba haibasi Bharat ki apunba saktam thugainaba honarakpani haiduna mitai singna Manipur amadi Bharat kananaba honaduna lakpani haibasi Bharat lengang na khangna thabak laukhatpa chungani hojik oiriba demographic imbalance asi matam kayadagi illegal immigrant sing khunda silamba aduna thokhanbani Biren Hanagi se Minister Nongthoma Biren na nungnangba phongdokre Manipur gi hojik oiriba demographic imbalance asi matam kayagi mamangdagi illegal immigrants sing khunda leita silamba aduna thokhanbani Hanagi se Minister Nongthoma Biren na social media da thagalakpa post amada hai Manipur da manglam chat asi hangana yenglurabadi thamoi kainingai gi masakni Manipur na mapung phaba state ama oidringai gi matamdagi hauna authorities singi ayaba yaudana refugee kaya lamdam asida changsilaktuna
Khunda Laita Shinki Kumda Lising Amaga Chamapan Hompugi Aroi Basaru Amadi Kumda Lising Amaga Chamapan Humdragi Angan Basaruk Tagi Hauna Refugee Imung Lising Amaga Chonga Rom Lamdamashida Sangsilaki Lamdamashida Sangsilaki by Refugee Sing Aduna Rehabilitation Ga Mari Lainaba Sing Mateng Panki Haibasi Haudik Ladiba Document Sing Achina Kudam Changdam Oiri Matamadugi MP Lainga Ki Loisang Sing Amadi Refugee Association Irakiba Sherol Aduna Lamdamasida refugee masing yamna sangsilaki haibadu irai laina khangba ngami matamadugi parliament ki member paukai haukimna matamadugi minister of state for home affairs na ikiba serol amada kumda lising amaga chamapan hompu tareta lamdamasida refugee imung lising ma chonga rom kunda laita duna leiri haina pali refugee oina lamdamasida sangsilaki ba imung sing adu ngasi kadaida laikhrabage haibasidi hangba yaba asoba wahang ama oiragle haukiba sahi sing asida lamdamasigi demography da chauna ahongba lagli haibasi mipung khudingmangna khangnare isu asi aikhoigi identity amadi khunai rolga yamna naknabada natana apikpa isu amani haina lawba chumloi oiragliba phibam asina aikhoigi puwari aikhoigi ngasi amadi aikhoigi tunglam chatta chauna ahongba laghalakadabana isu asi tumina yengduna laithokba chumloi maramaduna aikhoi khudingmang amatoina leminaduna Tengnaminabagi tangai fadabalay wafamasi politician ama oina haibanate wafamasi politician ama oina haibanate haibatusu wafamasi politician ama oina haibanate haibatusu miyamna khangbiyu haina hanagi minister nongthoma birengi post aduna mahangna makhatana phongdoragli former DJP Y.Joykumar na arambai tengola se youth mayam pullaga tangai fadan sengkiba loop amani Manipur safeguard taunabani hairagle hairi April mangada mitay Kuki wari sanagadawri Kuki loop mangandadi wari sanabada saruk yaroi haina warep lawkre State asida haudik thokliba irang asibu loisinabagi pandamda Ministry of Home Affairs na lagliba April gi mangada mitay amasung Kuki purup anigi miyoi sing New Delhi da unahanduna wari sanagadawri haina agency gi pauna hairi Pawasina hailam damasida thokliba irang asibu loisinabagi saruk ama oina New Delhi da mitay amasung Kuki puruk ki leiriba organization singi mihusing ahan boina New Delhi da unaduna wari sanaraba yai Ministry of Home Affairs na kauriba mifam asida chahi ani fajilakadawraba irang asibu loisinaba yananabagi thaurang sing khanagani maraksida Kuki zogi demand singi matangda political solution ama puraktriba phawba kanglup asigi mi amata Ministry of Home Affairs amadi mitaiga civil society singa wari sanabada saruk yabi yaroi haina Kuki zogi lup mangagi mifamna warep lokre hairi Federal Council of 5 ki Information and Publicity Department na thadorba sherol amada Thadau Tribe Council, Any Kuki Tribe Council, Lomlang Song, Itani Kuki Traditional Youth Forum, Kuki Reformation Forum amasung World Cookies Do, Intellectual Council di Oiba Joint Consultative Meeting ama haukiba March 13 da Funky. Mifam aduna kumna khanarba matungda Ministry of Home Affairs na Kuki Do Council gi President ki khuthang da Kuki Inpi Manipur Mar Inpui Jomi Council da telephone ki khuthang da Chinhai oina wari sanabada pau telakiba asi angakpani ministry ki thawong asi Kuki zo miyam amadi purup singbu tokai ba tahanaba honabani Kuki zo miyam gi aningba masung apamba sing khanaraba matungda wari sanabaduda pukhanabagi damakta Kuki zo council bu official oina paudel pirakpadiyai Kuthangda lakpa paudel da CSO singi kanaguma member amana wari sananabagi damakta Delhi da changlamba tarabadi madu Kuki zo miyamgi mingcha thian bani amadi Kuki zo miyamgi natraga political struggle asigi mihut nate haudik lairiba political issue asi Kuki traditional customary hemkham na loisinbagi mahuta political oina loisingadabani Kuki traditional customary asidi community gi manungda chanagadabani political gi oiba natraga atopa community gi marakta chanaba yaroi hairi Ministry of Home Affairs na Indian Constitution gi manungda political solution ama puraktriba phawba amadi irang asigi mari lainana ex gratia relief and rehabilitation funding na chingbagi matang wari sananaba official invitation fangdana amadi miyangi ayaba yaudana CSO singi luchingba singna wari sanabada Kuki zo singna yaba ngamloi hairi NPP gi President Y.Joykumar na sengdokadabani loop Ngarang April amagi numidang pung 9:45 rom taba matamna NPP gi President Yumnam Joykumar na S account amada Manipur gi mitay sing amadi khunai asibu sokpa yaba wafam phongdoklagliba asi tasengna yamna kanna kandem tawi haina uripok apunba loop amadi uripok apunba nupi luki maikai degi phongdoragli
Wafam asing asi paumisinga unaba amada Uripo apunba lupki secretary na phongdokibani. Mahangna makhata na hai athuba matamda NPP gi President Y.Joykumar na haikiba wafam adu lankre haina Manipur miyamda khangna sengdokadabani. Tasengna hairabada rajniti gi aiba wafamda NPP bu oiro BJP bu oiro makoi marakta makoi masel launaba ngangnaba karisu akaiba leite. Tawbatabu iramda Manipur ngangnabagi damakta mangjil thana songthuragliba khulngakpa isilnaw sing iraisa sing soklakpa yaba wafam sing NPP gi President Y.Joykumar na thamlakpa asina maram oiraga mipum khudingmakki mafamda khoisaunaba pokhale. Mahangna phongdokiba wafam singna midai singbu yamna lana uhanba haibadu oire loinana leibak asigi haurakpam puwari chapchana khangbiraga phongdoklamba oirabadi yamna fagadabani adubo mahangna phongdokiba wafam sing asi natabada makhoigi rajnitigi oiba hunabagi leibak asigi oiba asauba thodang lauriba arambai tengol amadi Manipurgi khulngakpa ichilinaw sing sokpa yaba wafam sing amata political party singna thambirakanu makhatana asigumba thabagasi rajniti tauriba singna taubiganu loinana NPP ke President Yumnam Y.Joykumar na phongdokiba wafam sing adu lale soikre haina leibak miyam mamangda sengdokadabani haiba wafam chu phongdoki. Hingna marol thoktaba amagum leiriba MLA sing Manipurgi khallaka thauna laibiyu KMDWO. Manipurgi asuk luraba tanja asida iramdamgi luchingba MLA singna anauba lengak ama semduna Manipur praja miyamgi awaba ubiduna lengak ama atenba matam amada sengatkani khaluba asi praja miyamgi aranba wakhal oiramle haina Kangleipak Minority Welfare Organization KMDWO Manipur na hairi. Organization asigi General Secretary na press na thadorokpa chirol amana hairibadi chahi ani fajilaglaba khanghaudaba kanglub anigi irang na maram oiraga masagi yumkai amadi lanthum thadoklamduna punsi hingnabagi damakta relief camp singda leiriba miyanggi damakda leingak asina karimata khangdrabara haiba wahang chul hanglagli. Leingak asina karimata khangdabra haiba wafam su hanglagli. Leingak asina karimata khangbidrabra haina wahang su hanglagli. Relief camp ta leiriba miyoi sing asi masagi mayumda karamba matamda leihanba ngamgadoribanu haibadu tasengna khangan batai miyanggi awaba uba ngamdaba miyoi sina luchingba oina leiramba asi Manipur miyanggi oina laibak thibani hairi. Chirol asina hai hojik leiriba MLA singna punchinduna tungi mirolgi khalaga atenba matamda leingak ama semnaba hotnabiyu matam leiringaida isagi leingak semhaudrabadi Manipur asi tungda kari oirakani haiba tamba ngamde Manipur miyanggi awabagi saitheng karamba matamda kohanba ngamgadawri pendaba awabagi saitheng kaya asina nongmadi iramda Manipur asida thokhaidaba tahaidaba thodosing thorakpa yai loinana wakal fathaba ngamlaktrabadi asiyana kaya thorakani hairi. Nakal amaromda ipa ipuna saithaduna thambiramba singlon mapanna leiting oiribi hairiba mafamsingda noma kangdana chingsang parengda lanmai tharagliba asti kanana karigi tauribano haibadu kumna thidokpiyu miyanggi awaba uba ngamkhidaba pendabagi kholau tabikhidaba ima kayagi milu pirang taithokhidaba amadi kolongi matengna Kangleipak kangadaba tungi mirol singbu awazaitheng phangankiba miyoi emata ima leibakki seba taunaba thokpiraglaganu thamoi sengna ima leibak asibu nungsiba luchingba singna afaba leingak ama semduna Kangleipak amadi Kangleisa miyambu kanbiramu. Manipurda NRC mapung fana chanadringaida delimitation tawbidanaba leingakki pungning chu chingsinjari hairi.